Manipuri Literature, Culture and Folklore Haiba HIRAM ASIDA NONGMAGI OIBA National Seminar AMA CHIRU Union North East AMASUNG CHIRU Students Welfare Society Manipur na SHINDUNA Manipur University ki Department of Commerce ke Conference Hall da Pangthokhre Taramatu da Manipur University ki Hana ke Vice Chancellor in Charge Professor Soram Sanatombi CHIRU Union North East ke President MS Naichung CHIRU Tamenglong District ki ADC ki Hana ke Member Alar Thoitak Sahitya Academy ki New Delhi ke Manipuri Language Advisory Board ke Hana ki Convener Nongmaiting Kiran Kumar Manipur University ke Department of Manipuri ke Head Professor Loitongbam Birjitta Amate Imphal College ke Department of Philosophy ke Head Ngamkholen Sukreng na Maru Iba Mitunglen Singh Oina Saruk Yakhe Tharamaduga Mari Lainana CHIRU Union North East ke President MS Naichung CHIRU na Hai CHIRU Hairiba Furup ase missing Yamjadrabasu Korirol gi Lamda Thak Yamna Wangba Furup ne Adubu Laibak Thibadi Furup ase missing Yamdaba Amasung Exposure Watpana Miyamna Thoidok Hendokna Khangnabage Jang Nemna Lairi Maramaduna CHIRU Furup ase Miyamda Saktak Naba Hotnabada Miyamgi Platform Singda Furup asigi Laijuriba Korirol ge Khudol Sing ase Puthokpagi Tangai Fadaba Lai Masigi Mathakta Inkhatlakliba Naha Sing Naso CHIRU gi Korirol da Hena Pukning Changbagaloinana Chawkhat Naba Hotna Minaba Mathau Tai Haina Mahakna Makhatana Fongdokhi Maru OINA Masi CHIRU Union ga adoga ikoigi student welfare student Manipur ga khutsamna raga taurak pasi ikoi CHIRU haiba jati asi culture adoga custom adoga literature asigi matang sida hen saukhatna naba adoga mayam ikoigi Manipur da leiriba jati mising yamba yati mayam nasu sak mai loina khangna naba adoga ikoi tasengna hairaga ikoi CHIRU se mi yamjadabanina even government phawbana su ekoi si CHIRU yati si kari kam hai tawba haiba se su kitan haibdi khangbi dabagum na lebanina ekoi su naha sing huji ki lairi laisu tamba university tamba student sing sida CHIRU union na beg tawraga yam phajana masi chawkhatna naba ekoi literature si mayam na khangna naba ekoi literature si chawkhatna naba asimba matang sida ekoi maru oina sinjaraga ekoi students sing se ga collaborate tawraga asigubba one day seminar ase sinjabani